Kuki singi oiba territorial boundary chapchana yathoklaba amasung separate administration leirba khaktada santi lakani haina Kuki Human Rights Council na fongdorogli Englishingani kunga humdogi me ohumdagi tholakhiba kangluki irang aduna maram oiraga Manipur da maitai amasung Kuki community anigi marakta amo hanna taisinaba yaroidaba amani Kuki singi oiba territorial boundary adu chapchana yathoktuna masak khanglaba amasung separate administration leirba khaktada lamdam asida santi lakani haina Kuki Human Rights Council gi maigedigi fongdorokli UNLF की former chairman RK Megan hantak Tripura gi Bermurada Betri Kendra ji ki chamag humfumapan suba mapuk numit kamari lainana mahak ki mitam ama maikum hangdokpa gi thoramda hojik thokleba irang asiga mari lainana fongdokhiba wafamsing adu aranba amasung asawa pohanaba honabani RK Megan na fongdoklibu wafamsing adu lup asina akanma mongda yaningde mahaki wangang adu kukisingda maran sibagi thawngni amasung Thokliba Erang Asigi manungda Kuki singda chathakiba kaihanba thawngsing adu losinaba honabani haikhi Manipur da chathakiba hingsa gi thawdok adu Kuki minority singi mathakda chathaba tamthiba ethnic cleansing gi thawdok amani thawdok adu state sponsor action amasung maitai gi khulai paiba kangbu singna chathakibani haina maran sirakli Kuki singbu lan pamba kangbu ama oina ohannaba gi thawng yaningde asigumba thawng asi achumba sing adu losinaba amasung victim sing adu ikai khumnadabani Kangluki Erang aduna maram oiraga miyoi chaniga humfugi mathakta sikre makhoigi pari purigi oiba lamsing yauna lupa crore kayarong ki value oigada balanthum kaya tangoi onthre conflict aduna maram oiraga miyoiba kunai da piriba chaitheng singi matangda paladuna lup asina makhatana hairibana thawdok aduna maram oiraga nupi angang amasung sahi yamlaba ahal kaya wakhal gelaina nare thawong adu miyoibagi lichatki wangmada chathaba amani haina maran siraduna hiram asida national amadi international gi miyang chang phangthoi haiki maitai amasung Kuki community anigi marakta leiramba mari adu amuk hanna taisinaba yaroidaba amani lamdam asida Kuki singna territorial boundary asi chapchana khangdoklaba amasung separate administration leiraba khaktada mapung phaba santi purakani separate Kuki state natraga union territory wafam asi kaidangoi dasu negotiation tawroi loinana Kuki singi mathakta genocide chathakibasing adugi mathakta chapchaba justice puthokadabani haiki Laitan Pokpi Uyukchingda Lam Khopchinduna Lambi Siamna Honorapki Mayukta MLA Lokesor Governor the Memorandum Pisinduna Wakatre Laitan Pokpi Uyukchingda Masakangda Bamio Singna Lam Khopchinduna Lambi Siamna Honorapki Mayukta Laitang Pokpi Village Committee Young Sporting Club Laitan Pokpi Yauna Kundrakpam Asigi MLA Lokesor Yauna Governor the Memorandum Ama Pisinkre Ngasi Imphal gi Lok Bhavan the Memorandum adu Governor Unaduna Pisalurba Matung MLA TIs Lokesor na Promise Sing the Fongdokibada Kundrakpam Asigi Manung Channa Laitan Pokpi Uyokching Asi Village Authority gi lam amani Sing Asigi Mayai da Kanaguma Myoy Singna Maibung amasung Gang Pijang Village anigi marakta fongnaba yaba lambi samkatlaknaba honarakpani Haiba aranba thawng asi thingnaba ngasi Governor da wafam asigi matangda memorandum pisilibani haiki Mahakna makhatana hai lambi sembagi thabak paikhalakliba asi athingba thamkre haina Governor na fongdorakhi Village Authority amadi mahakki maikaidagi Central Force yauna mafam adu ngak senaba hairubada thabak oina pangthoknaba thajaba supirakhi loinana Athuba Matamda district asigi DC na speaking order ama thoknabu wafam taksinki Governor gi maikaidagi oiriba issue asida mafam aduda kundariba kunja masel gi marakta irang thoktana wafam thamlakhi haina mahakna fongdokhi MLA Lokesor na makatana hai mamangi Chief Secretary na Thajaba pikiba lanjenna duna relief camp ta leiriba sing masa masa gi memda hanjenna ba thakhiba matam December 13 ngasi aroiba numit asida paikhatlakliba khongthang asi miyamda mayek sengna paudam binabasu mahakna Governor gi mafamda appeal tawki hairi Lamdam Asigi Erang Asi Athuba Matamda Loisillagani Haibagi Thajaba Lei haina Thsatyabrata na fongdokre Ahoba khudima aroibasu leibagom Lamdam Asigi Erang Asi su Athuba Matamda Loisillagani Haibagi Thajaba Lei marak asida thabak phangdana leiriba naha singbu mana pamjaba senpham singda mateng piduna mapung phanba mathau tare haina Manipur Legislative Assembly gi Speaker T I Thsatyabrata na fongdokre Wafam asing asi Yaskun Brahmapur Brigapati Laikai the Pangtokhiba Working Committee of Sri Thokchum Thsatyabrata Singhi Taraganithoi Suba Foundation De Thoronga Marilaina Fongdokhibani Mayang Imphal Asigi MLA K Robin Ro Kairao Asigi MLA Rameswar Yauna Yaskul Asigi Miyamna Thorom Aduda Saru Yakhe Thorom Aduda Speaker T I Thsatyabrata Makhatana Hai
matam sangna thokliba irang asina warba miyam amadi sotharaba iramdam asigidamak Asi Asigi Ahuba oiduna state assistant thungna chanakiba yaba sana khonaba laisu amadi tongan bachakha thorangi thabaksing scheme oina hawdoknabagi khongthang sing thabak oina pangthoktuna unabu honari masigi manungda Asi Asigi oina artist singi tengmang yauna mahiroi singi oiba tengmang paikhatnaba su sem sare loinana Asi Asida thaknaba isingi khudong chadaba sing asi kohanaba turen sing semjinba yauna ising yoktuna thamnaba water tank amadi nongju thagi matamda isingi awaba laitanaba khongthang sing paikhatli haibo wafam sing phongdokhibaga loinana ngasigi numit asina iramdam asibu ingchikba tangdu laitaba lamdam amma pinabiba oirasunu haina ima imuinogi mafamda thongjaki hairi Atal Bihari Vajpayee gi mapok kumonga mari lainana RIMS campus ta usara sing thakre former prime minister Atal Bihari Vajpayee gi chama suba mapok kumonga mari lainana tha asigi kunma dagi chatharke ba tongan ba thoram singi manung chana ngasi aroiba numitta BJP Manipur Pradesh na sinduna RIMS ki dental college ki campus ta usara sing thakre Uchara thabagi thoram aduda BJP Manipur Pradesh ki president S Sarda RIMS ki director Professor G Sunil Kumar Sharma BJP की वाइस प्रेसिडेंट नोंथोंबम निम्बस जनरल सेक्रेटरी के सरत BJP की कार्यकर्ता सिंह अमरी रिम्स की स्टाफ सिंह सरुक याखी थोरम अदुगा मरी लेना BJP मणिपुर प्रदेश की प्रेसिडेंट एस सरदाना हाइखिबदा ngasi BJP मणिपुर प्रदेश अमसुंग रिम्स अनिना पुल्लगा पांगथोखिबा उचारा थाबगी थोरम असि एक पेर मा के नाम हाइबो वाखलोन अदुदा पांगथोखिबनी अटल बिहारी वाजपेयी ना Prime Minister oiringe matamda North East region ya khanaba ministry ama likhatlamki chawkhatana India chawkhatpo oithokloi haibo khalon aduda ngasi North East ki state sing asi human resource education economy communication amadi connectivity na singba hiram kaya da mangjin thana chawkhatli haina phongdokhi